Adi Karmayogi Abhyandagi Lakpiriba Officer Sing Moigi Scheme Mathakta Akoi Kun Leilon Waipei Amasung Selection Oibiraktuna Moigi Mathakta Harau Nungai Bawina Pogdokjari Aduga Khoi Kun Leilon Waipei Village Ase Village Jarna Lising Amam Mathakta Oiba Matung Ina Aduga Kunja Yumnak Chamaga Kuntra Hinlakpa Oiba Matung Ina Tanki Asi Anikak Le Aduga Kunja Sida Leikai Nipan Mapan Oina Kaido Adu Tanki Se Anikak Leibam Maram Oiduna Ising Taknaba Ising Water Kainosi Yam Ware Aduna Concerned Person Ministry Singna Athuba Matam Oina Khoi Khunjagi Leilon Waipei Village Ki Damakta Tanki Si Yamdrabada Mari Mangamuk Sabi Danaba